ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯉꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇꯦꯟꯇ ꯅꯨꯄꯤꯁꯤꯡꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯟꯅꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯦꯟꯗꯥꯟ ꯄꯣꯠ ꯑꯣꯏꯔꯛꯄ ꯅꯨꯡꯋꯥ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ NGO, CBOS ꯑꯃꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯌꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕ HIV ꯑꯃꯗꯤ AIDS ꯂꯣꯏꯅꯅ ꯗ꯭ꯔꯒ ꯁꯤꯟꯅꯕꯒ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯅ ꯃꯌꯣꯟ ꯆꯨꯝꯗꯨꯅ ꯂꯤꯛꯂꯝꯕ ꯑꯃꯗ ꯀꯥꯏꯍꯟꯗꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯇꯥꯡꯀꯛ-ꯇꯥꯡꯀꯛꯀꯤ ꯁꯛꯇꯝ ꯁꯛꯂꯣꯟ ꯀꯌꯥꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯍꯩ ꯀꯥꯕ ꯆꯤꯟꯖꯥꯛ ꯀꯌꯥꯒꯤ ꯁꯩꯗꯥꯡꯐꯝ ꯑꯃꯗꯤ ꯁꯨꯝꯗꯣꯛꯐꯝ ꯑꯣꯏꯔꯛꯂꯦ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯇꯥꯅꯔꯦ ꯎꯅꯔꯦ ꯗ꯭ꯔꯒ ꯁꯨꯡꯐꯝ ꯐꯦꯛꯇꯔꯤ ꯂꯩꯔꯦ ꯐꯥꯔꯦ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯇꯥꯅꯔꯦ ꯎꯅꯔꯤ ꯃꯁꯤꯒꯤ ꯇꯥꯟꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯍꯩ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯟꯅꯕ ꯍꯧꯔꯛꯄ ꯑꯁꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯇꯝꯂꯨꯕ ꯃꯈꯣꯏꯒꯤ ꯈꯪꯅꯕ ꯅꯨꯄꯥꯁꯤꯡꯅ ꯇꯝꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯆꯥꯡꯌꯦꯡ ꯌꯦꯡꯂꯨꯕꯗꯒꯤ ꯂꯩꯆꯨꯕ ꯍꯥꯏꯕ ꯂꯩꯅꯥ ꯑꯗꯨꯅ ꯅꯥꯍꯟꯈꯤꯕ ꯀꯌꯥꯅꯤ नुपी ओइबी क्या मखल कयागी मय कब चिंजाक यू गुली गंजा लोखो हिदाक मही अमदी हेरोइन पाउडर सिनब नत्रगना सिरिन सिनदुन सिंगलीदा कापसिनबा IDU नुपी कयागी मसिंगसु असुम असुम हेंगलकपदा वखल मपुंग फात्रब नुपी मसा स्कूल कारिबि महिरोइ फावबो यवरकलब मतम वयरकले नुपी सिना निसा सिनबन हेली खुनाई असना लान यंगबिबा अमदी हंगोइ तुगचन तौबिबा लाइबक धीबदी नहा ओइरिबि वखल मपुंग फात्रब नुपी मसा कयासु महिमसिंग तमना तमना फावबा निसा सिनबा यवरकपा असिमक लाइबक यामना थीबा मने मकोइदि लोन मी खंगनदनब होनजबा अमदी लायेंगसी हारबसु याजदबा मसिंगना यामले नागलमदना मराइबक थीरबे नुपी क्या नमसाना मसाबु संदान पोट अमकुम योंदुना सेंदाली मदुना फैमिली सेक्स वर्कर हाइबगी मिंथोल अदुगा लोइनन हेंगले मकोइसिंग असिगी मरक्तम है का बचिंजाक सिनबसु यामना यावरे मसाना पांबा पामदबा उपाय लैदबन हिंगनबगी मसा सेंबा थाप ngamnanab honabada pambai am oina lambi asida khongda khiba nupi masing yamna hele haibagi nungsirba wari kya akoina tari uri adabu khonai asina ka hena makhoi gi dabam ayuk nariba mayuk nabiba laitri adumapo manipur gi district khara da lup khara nadi atadai amagu mayuk nari masida lup khara aduki manungda mitai laimaro sinai sang harba lupa sisu amani aduga yamna maruiba wafam amana mitai laimaron sinai sang haibasi nupi khaktana salaiba lupa mani amadi Senmi fawo nupi ngakta masing heli tha asigi chachat nipan gi ayupung taraga mathoi makharum taba adwaidagi wari wakhong lauksin jaba haubaga hauraga pung amaga makhai adwai fawbada kanaraba pawdam kaya khomjin jaraki maduda MLSS ki president oina thau pobiriba MC Rita amadi treasurer oina thau pobiribi AC nganthoi aniga wari wakhong kaya khomjin minnaki maduda MLSS amadi Manipur State as Control Society khuzamna duna lisingam ga champan marfudra mapandagi core composite targeted intervention TI project ama packet bawrake maduna female sex worker amadi female drug users in the being thamba project amani masin Impal East amadi Impal West district animak taliriba female drug user amadi female sex workers in asigi marakta female injection drug user kangbusu yauri aduga FID using ki marakta FSW oibisu kayani makoisu HIV positive warakpa yabagi khudong tiningai leibana maram waraga or composite TI project asna mayon chumbibagi sarukta yauriba needle shadings exchange program routine health checkup loidana care support and treatment kharagi matengsi pibiraga masambo faba asangba nupi amamam oirakna ba tengbang biduna lagle Lisingani taruk-tagi hauduna Integrated Counseling and Testing Center ICTC ki sub-site center amasu hangdoktuna HIV testing abadi counseling tawfam amasu oiduna haujik phawba mafung phana chalaidun leiri Manipur gi oina khwaitagi lebak thiba sahi lising amaga champan marfudrani thoi marfudra mari adwai the ethnic class kugi naga class thokiwa adugi matung FSWS masing khanghen hengalakhiwa Adun haujik pawda Manipur asda punna FSWS lising manga hena leire haibagi MSACS ki report sing da palli amadi FDUS asina lising ahum hena leire habagi mari leinaba report sing da su palle nagalabar untana afaba khunai amaling bada thaksi khasi khwaidagi maru oi paujal dex dagi Miyoiba khunai ki barakda sanarakba thaksi khasi kak bhaibasi saukotpagi masak takbani haina awangba takta launai Miyamoy na hingbada masagi hak ngak na mathaw pang thokbada thaksi kasi habisi thadok na yadraba sen mayek amagi mamai ani adogumbane thaksi kasi ngak ta habisi wakhal lamang narba miyang ki mayok ta leiba criminal amagumbani anas laudai criminal ngak ta masing hengkalak labadi khunai natragan imong manung adu kang khong chai ba ki pibam lehen ba habisi
masana tabani thaksi kasi gi fasa khurpa chanabi asibu miyoi pana wagal fa thaba ngamhaudabadagi criminal gi wakhana laksin khituna torokpa crime na lakham phangam daba khunai gi tangdu laitaba pibam kahalaktuna muknabagi pibam amada lakhale while kanglon gi makhada asumba well fangnadaba honarabasu matam changba hengalakpatagi wakatning dabagi asumba du aranba maikeida laina phan gi dabasu nate sakot bagi thak han thawraba lebak asida masigi lusing pasingna lebak asigi growth rate hengkan bada education asi maroiba amani haina launarakduna school zatpa ngamba angang punamak mahi tamananaba aduga drop out ki sang hantananaba wakhalon pothorak lebasini lower primary education dagi hauna angang singda thaksi kasi tambiduna masigi awareness lehan bangamnanaba mechanism puthokba tabani educational institution singi campus manungda afaba atmosphere lehan ba ngamdaba haibasi thaksi kasi nairakta ba hengalakpadagi thogalakwa thaudukna yamba warakpana campus da laiminariba punamak wakal phauduk minaba ngamnadaba miyeng thamnarak lebasini madawasumna sanabangda sanariba sanaroibo sanabagi lamda chanariba ethics kangnadaba tai ethics ngangnaba dai ethic asida thaksi khasisu yauribani haibasi khanggadabani ikaiba khangdabagi hidak leiti haiba pawro aikoi gi mangda tadu leiri haibasi mak thaksi khasi ngaktre haiba taklibani thaksi khasi kangnadabadagi harubadi thaksi khasi kangnadabagi harubadi aikoi gi khunai asida thokliba thaudo wathok asina adum taklabani laibak asi khwaidagi chauna thaksi khasi ngakpari haina launariba civil police amade lanmi gi visual set ba person si gi maraktagi criminal olapagi thaudo wathok leptana thokliba asini laibak asigi an lairaga su criminal singi bakuta laikhibana fogna puthokna criticize tawduna naina baphawa akiba poknai amaga gi marakta laina bamari amadi ikai khumna pangang natrabadi khwaidagi loksing singbani haribam joiba khunai gi marai ba kari oigani thaksi khasi ngangna bhaibasi imung manung masel gi marakta ngangna bakhak natana mafam punamak tangangna chana bagi hainabi pokna bangam triba bakhaidi chokot bangam loi criminal singna masagi amadi mahaki imung manungi oinadi tungai khiba yai adubo khunai gi misam miyam nadi ki duga chaba pokwa masana tabari thaksi kasi gi lamda thak punamak taningba kaiba poknariba si kogan bangam na ba ko ki loksing thadan na punamak ta honabi narabada da chumdok bangam gani thajai makatarakwa atoba pauda October dagi democratic oidaba khongjang auragani SDT CM lamdabasigi mitai maidai furupo SDG list chalhanaba Cellular Tribe Demand Committee Manipur SDDCM lusing dona lisang sitna sataduna lakleba democratic oiba khongjang sing asida laingakna thawai bidrabanina lakliba October tha asidagi democratic oidaba bhayulangpok yawba akanba khongjang kaya sangsin bahuragani aina SDDCM gi youth wing gi convener oina thau puriba namairakpam edition na phongdogre SDDCM na sinduna khurai ahongai thangjam laikai nupi kanglopa made Stan Educational Club ani ga punda khosamdaduna khurai ahongai da wakat mifam aduda wangang laduna edition na makhatana hai mitai maitai furopasibo SD list chalhanna ba sangsilak leba khongjang ase sahi dararum suraklabani masida matam punamakta yamna ingna tamna khana zainaba yaudaba mongda dimana si tanduna lakhibani masida street corner meeting wakan bifam public readiness singba kaya supang thokre masige sumatakte state lengak ambre central government da kaya rakana memorandum amade ayiba seron patient na takna khiba laikre loidana lenga ki thawbu singchu unaduna kaya rakana wa khana krabani Maduda lengak loising gi meket gi demana si fangan bagi wafam chu phongdora khiba lai khrabani asumda tengkhang kya da thajaba pirakhiba sing atoba thabak do onthok pidaba made miyamna jamna democratic oiba mongta sangsilakli ba khongjang asibo thawai usitana lengak na tumina laithoki bai basi yamna hagjina lawi maramasna lakliba October gi thagai dagi democratic oidaba mahiulangpok yawba akan ba khongjang sing sangchinana ba perep lawbane asigamba khongjang asina miyam gi bhausa gi ponsida chawna akaiba pigada ba maramna Yariba makai democratic oiba khongjang da demand asibo fangnana ba honana bane atuba tangai fadabadagi firep asi lauki bani masi lengana se bok tharaga sangchinana ba sinba khongjang di haibadasu haiman bathok loi asumna akan ba khongjang sing sangchin bada thorak ba afafatagi texak pomba lenga gasina perform thok bane purubasi vo ST gi list salan biu haribasi purubasi ke constitution na piba hakni purubasi schedule tribe ki list chanbagi criteria punabaksu suraga laijara bane Lona Central Government gi mekede gisu state lengak dari competition tarak na ba khangalaki ba laikrabani nagalamrom da mitai mayek asam da su chanhana na ba lep nagre committee Manipur lenga ka janarabagi matungda hauchik Manipur da chanari pamitai
Manipuri mayek asi Assam da su chanhanaba aina working subcommittee amasung invitation ki weba mifam na warip lawri haire. Manipur Language Promotion Coordination Committee ki convener Sofan Assam pun thadorokpa cherol hasina hai. Ngasi bina kandi de leiba South Barak Rural Development Agency ki holda Assam da mitai mek na larik laisu tamana da phona bagi tambak sem ki ba working subcommittee amasung invitation ki mifam aduna Assam da su Manipur da chanari bamitai Manipuri mayek asi buchan han bagi tambak ta khongjang kya sangchin na bagi tambak Manipur Language Promotion Coordination Committee da sindake Committee na atau organization institution singda khud chamnaraga Assam lengak ta taksin ta mayek asi Assam lengak ne prop taun na da bamasong Assam da mayek asi na larik tamana da bagi tambak taksin ba haina lepna ke Loina na mahiroi amasung kunai kan tharaga lopsing na sangsil ba khongjang asi ta sagot pina basunang singke Ngasigi mifam adu da losinghan apok pemarup na working subcommittee asida amasong mifam asida jawab ngam kitra baso losinghan nauria amuk stana tharaki bacheti miyam da pado na tahan ke mifam adu da lining hal nauria follow na sinaram ba yawol mai posi kai khomna bot ke ngasigi daromatu da Manipur Language Promotion Coordination Committee ki chairman Dr. KN Chandra mifam mapu oi na pangthokiba tharomadu da arambam nanda babu chairman JSC for Safeguard of Indigenous Manipuri Peoples of Assam Thoksam Biswanath President Harol Korilol Silop Yumnam Nodhias under President Mitai Pogai Lop Khababam Bikramjit Jan Secretary AMSU Mutam Ongbi Rina Devi Chairman Manipuri Development Science Aruna Devi President All Assam Manipuri Maira Paibi Coordination Committee Sanatoy Devi President Assam Manipuri Maira Paibi Apan Balok Sangita Begum President Muslim Maira Paibi Sangta Assam Zubeda Begum General Secretary Manipuri Muslim Maira Paibi Sangtha Assam Purisabam Marithan President Manipur People's Front Lakhifu Committee Dr. Aurambam Rajmari Barak Museum and Library and Assistant Professor Department of Manipuri Assam University Ngagom Niranjan Advisor United Manipuri Association Assam RK Sanahal President Athawa Ningsing Lop Laisram Birkumar Dr. S. Nirendra Assistant Professor Janata College Laisungbam Ravindra Vice President Naharul Korirol Singlop Dr. S. Manikumar Head of Department of Manipuri Assam University Dr. Kumuzam Dhiren Professor Department of Linguistics Assam University Sawgaizam Suvankar President Iraima Lairembi Temple Management Committee Nungpau Maglemba Sinha Ridyar Librarian Kasar College Nachingba Singha Sarukake Non-local Humbudara Darukda is the certificate Pithuktuna Job Card Pahalamle Haibo Wafam Aran Bane. Santel headquartered the non-local Humbudara Darukda Sasinava is the certificate Pitholaga Job Card Ki Kanaba Payaf Kaya Fangalamle and Indigenous People from Manipur. IVFMB President Asang Kasana Media the Fongto Kiwa Wafam Singado Yumpam Yautabani and Yafo Kaitel Authority in the Fongdorakle. Ngasi Chanten Labor Yafo Kaitel Authority Office the Pangtok Bapaugan Bifam Amada. Authority Asigi Secretary K. Lulu Monsang na Haikibada, Jafo Kaitel gi MZNR EGS ki anopa data asida. Non local amata yaude mafamas de laiba mitai fangal Nepal lising power hana yorom basing anopa data asida amata yaude haraduna chandenta lisingani taritagi MZNR EGS asi haukibane. Jafo Kaitel Authority ki office de laiba lisingani taritagi lising ani taragani toy power ki lagana pirakpa job card sing the scheduled tribe STini haiba amata yaude. Makoy miyoy khara ki custody lairiba joker Humbudara Tarukta ST Thai Haibasti Angakwane. Jafo Wazar Authority ki office lairiba joker sing asidana masagi asengpa ST Fawa. Amata Thadraga Makoy ki kutta lairiba joker ta ST Tharamba asdi kanana thajilebano ainangladuna. ST certificate lana pire Haibasti yumpam yaudabani haike. Kumza lising ani taragani thoi dagi lising ani taraga taret fobagi job card sing renewal tawa matamda Jafo Wazar Authority ki manungda leadership crisis tholakpadage. SDO Sante Nangasi Foba implement Taudan Lairibani. Job Anuba City leadership crisis Tolakpadagi, Lissingani Taragani Fandagi. Makoi group Amagi Kuta Laikravani, Haraduna Makoi custody the Lairiba job card sing Aduda. SD Thai Ibasti Angakpade, Miam Nazafu Bazar Authority leadership po. Sayasiki April Kuntra the Kanbadagi, SDO Nasu recognized Taure. Maramaduna Authority Asigi Chairman JS Angam Analgi Makata Tabak Dauduna MZNREGS Kisu Housing Implement Downaba process Yamnakan Honare. Anova data sing Putoladuna MZNREGS Kianova data Asida non local Amata Yaudi Haike. Jafo Kaitel Authority Chairman JS Angam Anal Haikibada
मियोय खराना मराल सिरंगलिबा वाफम असि अरानबनी हौजिक जाफो कैथेल अथॉरिटी की ऑफिस दा लेरिबा चे सांगसिंग असने लेंग्रबा खुदमने कनागुब सिंगदब लेरगदी लेंगाकी ओइगेरा सीएसओ सिंगी ओइगेरा असुंबादु अथॉरिटी की ऑफिस दा लाक्लगा यंगबिबा यागने हाइगे ngasi pamichang unaba aduda jafo kaitel authority ki chairman JS Angam Anal vice president saka Hobson amasung bazar authority ki maroiba member singsu saruya ke makatarakwa atop pauda China gi sel sava food lising am chen kwangbo Sri Lanka tower aroibada saigulasida hangtok lagani famdagi tantokraba Rajapaksa sagai gi baijing na nangnaba symbol am oiraba China gi sel sava asoba green amasung powerful communications tower ama Arwibada Sri Lanka da chayul asida hangdok lagani hanambatugi operator atuna ning thawkaba numita fangdokre Kalambogi mafum punamakdagi uhu fangba amasung saurakna dollar million chamaga tharaga humdoi changkhiba meter chahum yangkai fu meter chahum yangkai fit lising amaga sama yangkai ki Lotus Tower adu hanagi President Mahinda Rajapaksa gi makada lising ari taraga ni thoida safa hek hokiba matungdagi corruption ki wathok kaya laiki Sri Lanka ki khwaidagi satiba economic crisis ki matangdagi thakaya ki 4 days matung July presidency dagi tantokhiba Gotabaya Rajapaksa ki mayamba Rajapaksa ki makada Chinese launching na sakiba White Elephant project kyamuki manungda masi amane Sagol se numitagi hauna visitor singda tower asigi observation gate adu hangdoknaba amasung sen mangba hantan naba ticket jon raba makhoina qarib lawre ana government mapuwaiba Colombo Lotus Tower Management Company na haike Aigona masi tingjintuna thambangam laroi maintenance ki mamal jamna chawi and chief executive Prasad Sambra Singhera pawai singda haike building adu maintain tawduna thamna raba aigona sen tam tanba pami amasung masi entertainment center amba oino onthokpa pami haina mangna haike company aduna mi inna raba konung loinana Indian Ocean ki sakti sing Sagdam Singh adu uhanba observation deck adugi hek makhada leiba uru ungba restaurant amba yauna office amasung dukan ki mafam sing adu sandok anabagi asa tawre Ithan lebaga du pulap konsinba ngamdava natragna Sri Lanka ki center udula singdon amadagi hawjiki transmission sing adu fagadan basung ngamdava structure adu communications tower amoina kanate and broadcaster sing haire tower si baising ki meter samri sukna manga wangbo central radio amsung TV tower adu manba amasaba pamkhiba Rajapaksa gi sen mangan ba project amani hanin ning thoga panumita Sri Lanka ki media outlet aman haike NASA gi jonona Jupiter gi tha am oriba Europe wa yawangam khre mafam adu da jamlaba ising leiba su thengna khre Pethebi gi wangmata atuba mi taba yaba wall am leirabra mafam adu da tungda su mi taba yaba ki othok pa leirabra abigi wang am sauna hangnaba hongna rakle Solar system asigi manungda mi taba yaba mafam thijin bagi manungda othok pa yaba mafam lising mangarom thengna khre atuba masi manungda Khwaidagi nakpa Prithibidagi kilometer million sadret lom lapna leiba Jupiter grahagi akoibata ungtuna leiba thasingi manungda amoriba Europe wa yawda sagi jonona yangsinba ngamkhre hairi mafam asi samudra kaya gi laifam oibada natna Prithibida leiba asauba samudra sindagi hena chawba amada hena luthaba samudra kaya thengna khre haina NASA gi jonona tharakba report amada khangba ngamkhre thasigi aroiba sarukta jono spacecraft asina ising kya phamjinda leiba Europe manak nang sangsin bangamkhre Mafam batudagi tharakpa photo singda ising leiba mafam singdagi magal kya thaktorapa ki mami oina uba photo kya tharakre Juno spacecraft na Europe wa thagi khwaidagi barak nak da changsinduna yenggadaba se thasigi kungaba panda pangthokani haire Juno na tha adugi lemai dagi kilometer 150 rop tamak lapna leiraga thagi lemai adu kumna yengsinbagi thabak chathagani loinana thasigi magnetic field amadi ungi crossing adu kumna yengsinduna photo kya laurakani haire Asidagi sahi kungi mamangda Europe wa tamna thakiba space craft ama kumja lising anida Galileo koba spacecraft aduna Europe wa dagi kilometer 150 mathoi tamak lapna leiduna thijinbagi thabak awrakrabani matamaduda Galileo na ubangam kidaba mafam adudagi hena raksina sangsilaga jonona makhatana thijinbagi thabak sathagadoribani handa yangsin kadoriba spacecraft jono asida makhal kyage instrument sing install tawdun la leirabani Madugi manung the Jono came hariva camera asina single photo very high resolution picture lobangam patanatana Europa gi ahingi matam da leiba laimai gi saktam su lobangam ba camera yaure mafamaduna bidangi matam morbasu Jupiter gi cloud top dagi mangal adu sinaduna mafamadu ngalan bangam gani haire matamadu Jono da yauriba microwave radio meter na Europa gi IC selado pagduktun yengbang ngamna da bhawna gani haire maga tarakwa atopa pauda Dokter Amana anaba amagi punsi kanhanabagi damak masai kar untuk lamlaga makhongna hostel tamda jelakre
इंडिया की ओइना लंबीदा ख्वाइदगी तोइना ट्रैफिक जाम थोक्तुना मी का हेना चिनबा सिटी सिंगी मनुंगदा बेंगलुरु आरिबा सिटी असिसु अमने लंबी नगल अमदगी अतोप नकलदा लांथोकनबा होनबदा मतम जामना चंगबा सिटी अमसु ओइरे आरिबा फिबा मसदा डॉक्टर अमन हॉस्पिटल लेहौरिबा सर्जरी ऑपरेशन चथगदौरिबा अनाबा अमगी पुंजी कंदबा यादे हाइबगिदमक ट्रैफिक जाम थोकलिबा मफम अदुमक्तदा माकी कार अदु हुंदोकलमलगा मखोना हॉस्पिटल तमना जलखरे हाइरे हौखिबा गस कुंट्रादा मणिपुर हॉस्पिटल दा गैस्ट्रोएरोलॉजी की सर्जन डॉक्टर गोविंद नंदकुमार हॉस्पिटल इमरजेंसी लेप्रोस्कोपिक गॉलब्लैडर सर्जरी पांथोकनबगीदमक थुना चांगना की कार थौरग बेंगलुरु की लंबीदा लागलमी फाना सर्जपुर मराठाली यौरकपा मतमदा ट्रैफिक जाम थोक्तुना मतम सांगना मफम अदुदा पंथदुना लैबा ताखे माना ऑपरेशन तौगदौरिबा अनाबा नुपी अदु मतम काहेना चोंथग्रबदी खुदोंगसाबा ओइररोय आइबा वखल अमा डॉक्टर नंदकुमार की पुनिंगदा फावरकलमे थंगनबा मिकुपता डॉक्टर असिना ट्रैफिक जाम थोकलिबा मफम अदुमक्तदा महाकी कार अदु हुंदोकलमलगा मखोंना किलोमीटर होमलोम सांगना हॉस्पिटल तमना सेलुक नंबर ओइरबा सर्जरी अदु पांगथोके मान हॉस्पिटल अदु तमना सेलकपगी अतेनबा वीडियो क्लिप अमसुम महाकी इंस्टाग्राम दा थादोरखि मांगना फोंदोरखिबा मतुगिना महाक मसामक नुंतिगी सेंट्रल बेंगलोर दगे सर्जापुर दा लैरिबा मणिपाल हॉस्पिटल तमना अनाबासिंग लायंगनबगीदमक चाथोक चसिन तवे सर्जापुर आरिबा मफम असे बेंगलोर दगी खानोंपोक माइकैरोम दा लैबने अनाबासिंग ऑपरेशन पांगथोकनबगीदमक महाकना मतम चाहना मसागे यमदगी हॉस्पिटल गिदमक चनदबा थौरांग तवे नमिददुदसु महाकी डॉक्टर टीमना अनाबा अदुदा सर्जरी पांगथोकनबगीदमक थौरांग तौदुन लैखि अदुबा लंबीदा ट्रैफिक जाम मतम सांगना थोकपना महाकना मसागी कार अदु ड्राइवर गा लोइना थानमलगा मखोन हॉस्पिटल तमना चेलखिबने अनाबगी थवai कनिंगबगी वखलना मांग थाखिबा मरमदा डॉक्टर असिन अतोपा वखल अमदा खल्लोबा लैखिते हाइना मसाना फांगदोखे माना थोना जागना हॉस्पिटल यौखिदुना सर्जरी चथनदबा फिजोल होंगदोक्तुना मसागे माथौ माइपांगना पांगथोकलबा मतुंगदा अनाबा नफी अदु हक्सांगी फिबम फागलक्तुना नमित खरनी लरगा डिस्चार्ज तौखिबनि हाइरे अरोइबदा कंटेंट सिंग असिगी मरउइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागजरी चैनल असिना तोमदा कानारबदी सब्सक्राइब तौबीद्रिबसिना सब्सक्राइब तौबीरमो लोइनना लाइक एंड शेयर तौबसु काबिगनु पुनमकपो अमक हन्ना थागजरी।